ꯋꯥꯔꯤꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯝꯕꯤ ꯑꯃꯗꯤ ꯊꯦꯅꯥꯎ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯏꯗꯨꯅ ꯂꯩ ꯏꯆꯦ ꯏꯅꯥꯎ ꯍꯥꯏꯗꯨꯅ ꯀꯧꯅꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩ ꯃꯃꯤꯠꯇ ꯊꯨꯞꯄꯗꯣ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯏꯀꯩ ꯃꯔꯤꯃꯛꯁꯨ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯦ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯄꯩ ꯃꯄꯩꯅ ꯅꯣꯡꯖꯨ ꯄꯟꯊꯥꯒ ꯑꯣꯏꯔꯦ ꯆꯨꯕ꯭ꯔꯥ ꯍꯥꯏꯗꯤ ꯆꯨꯗꯦ ꯑꯗꯨꯝꯅ ꯀꯥ ꯍꯦꯟꯅ ꯃꯪꯁꯤꯜꯂꯒ ꯂꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯦ ꯇꯨꯡꯂꯣꯝꯗ ꯃꯁꯥꯗꯨꯗ ꯊꯦꯡꯉꯛꯄꯗ ꯇꯨꯍꯥꯎ ꯇꯨꯔꯨꯛꯁꯤꯡꯗꯣ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯊꯦꯝꯕꯤ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯂꯥꯎꯏ ꯊꯦꯝꯕꯤꯅ ꯂꯥꯎꯕꯗꯣ ꯊꯦꯅꯥꯎꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯊꯦꯝꯕꯤꯅ ꯈꯨꯝꯃꯦ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇ ꯀꯅꯥꯅꯣꯃ ꯏꯆꯦꯒꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯦ ꯏꯆꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯋꯥꯁꯥ ꯍꯦꯟꯗꯣꯛꯄꯅ ꯑꯣꯏꯅꯤ ꯑꯩꯁꯨ ꯃꯤꯠꯁꯦ ꯊꯨꯞꯄꯁꯨ ꯊꯨꯞꯅ ꯅꯣꯏꯔꯒ ꯌꯦꯡꯂꯤꯕꯅꯤ ꯏꯆꯦꯒꯤ ꯃꯇꯨꯡꯗ ꯀꯅꯥꯝꯇ ꯂꯩꯇꯦꯀꯣ ꯋꯥꯈꯜ ꯐꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯁꯦꯡꯕ꯭ꯔꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯅꯝꯈꯤꯗ꯭ꯔꯣ ꯑꯗꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯔꯔꯣꯏꯁꯤ ꯅꯣꯡꯒ ꯃꯪꯕꯅꯦ ꯆꯠꯂꯧꯔꯁꯤ ꯉꯁꯤꯒꯤ ꯈꯔ ꯍꯦꯛꯁꯤꯅ ꯌꯥꯔꯅꯦꯕ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤꯗꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯈꯣꯏꯅ ꯍꯦꯛꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯅꯨꯃꯤꯠꯅ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗꯨꯗ ꯊꯣꯔꯛꯂꯦ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯆꯦꯡꯒꯨꯝ ꯑꯃꯗꯤ ꯎꯁꯣꯏꯁꯤꯡ ꯑꯗꯣ ꯁꯅꯥ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯄꯨꯔꯛꯂꯦ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯎꯁꯣꯏ ꯑꯃꯗꯤ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯐꯝꯂꯒ ꯌꯣꯜꯂꯦ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯂꯩꯕꯤꯔꯝꯗꯦ ꯃꯈꯣꯏꯅ ꯋꯥꯈꯣꯡꯗꯒꯤ ꯍꯦꯜꯂꯛꯄ ꯃꯌꯥꯝ ꯑꯗꯣ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯡ ꯑꯃꯗꯤ ꯀꯩꯊꯦꯜ ꯑꯀꯥꯀꯨꯝ ꯇꯧꯔꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯠꯇꯗꯤ ꯎꯁꯣꯏ ꯑꯃꯗꯤ ꯆꯦꯡꯒꯨꯝꯁꯤꯡ ꯑꯗꯣ ꯑꯄꯠꯄ ꯑꯣꯏꯅ ꯎꯏ ꯀꯅꯥꯅꯁꯨ ꯂꯩꯅꯤꯡꯕ ꯐꯥꯎꯗꯦ ꯇꯔꯦꯠ ꯁꯦꯟꯖꯥ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯅ ꯍꯦꯛ ꯂꯣꯏꯔꯒ ꯋꯥꯖꯃꯟ ꯐꯪꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯄꯣꯛꯑꯦ ꯐꯅ ꯀꯨꯏꯅ ꯐꯝꯂꯛꯄ ꯍꯌꯤꯡ ꯑꯃ ꯐꯥꯎꯕ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯄꯥꯗꯨ ꯐꯥꯎꯕ ꯃꯄꯥ ꯂꯥꯟꯅ ꯄꯥꯏꯕꯤꯔꯛꯇꯦ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯍꯌꯤꯡ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯉꯥꯏꯉꯝꯗꯕꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯣꯡꯁꯨ ꯆꯨꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗꯨꯗ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯦ ꯌꯨꯝ ꯌꯧꯒꯗꯧꯕꯁꯨ ꯐꯅ ꯋꯥꯠꯂꯦ ꯄꯪꯊꯦꯡ ꯊꯦꯡꯕꯗꯤ ꯅꯠꯇꯦ ꯅꯨꯃꯤꯠꯅ ꯇꯥꯔꯛꯄꯒꯤ ꯅꯣꯡꯆꯨꯞ ꯊꯥꯡꯕ ꯑꯇꯤꯌꯥꯗ ꯅꯣꯡꯖꯥꯕꯤꯅ ꯁꯥꯟꯅꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕ ꯋꯥꯡꯂꯦꯟ ꯇꯟꯖꯥꯗꯨꯗꯅꯤ ꯍꯜꯂꯛꯂꯤꯕꯗꯣ ꯑꯇꯩ ꯃꯄꯩ ꯄꯨꯝꯕꯅ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟ ꯃꯥꯒꯤ ꯁꯛꯐꯝ ꯑꯣꯏꯔꯦ ꯅꯣꯡꯆꯨꯞ ꯊꯥꯡꯕ ꯃꯥꯏꯀꯩꯗꯨꯒꯤ ꯃꯆꯦꯠꯇꯨ ꯈꯛꯇꯅꯤ ꯅꯣꯡꯖꯥꯕꯤꯅ ꯄꯥꯔꯤꯞ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕ ꯈꯣꯡꯂꯝꯒ ꯇꯥꯏꯅꯕ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯁꯥ ꯁꯥꯗꯨꯅ ꯂꯥꯛꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯏꯕꯥꯅꯤ ꯃꯤꯔꯥꯏꯔꯦ ꯍꯥꯏꯌꯩꯗꯦꯅꯦꯍꯦ ꯃꯤꯔꯥꯏ ꯍꯥꯏꯕꯨ ꯃꯤꯔꯥꯏ ꯍꯥꯏꯕꯅꯤ ꯃꯤꯔꯥꯏꯗ꯭ꯔꯒꯕꯨ ꯈꯨꯠꯇ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯏꯔꯒ ꯂꯥꯛꯀꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯣꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯦꯛꯄꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯟꯗ꯭ꯔꯤꯅꯤ ꯍꯦꯟꯃꯜꯂꯤꯀꯣ ꯏꯃꯥ ꯃꯥꯁꯨ ꯀꯔꯤꯒꯤ ꯍꯦꯟꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯈꯔ ꯈꯟꯕꯤꯕ ꯌꯥꯕꯅꯤ ꯍꯨꯔꯥꯜ ꯂꯤꯆꯠ ꯆꯠꯐꯗꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯒꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯋꯥꯄꯜꯗ ꯆꯪꯂꯒ ꯍꯦꯛꯂꯨꯏꯁꯤꯗꯤ ꯐꯔꯦ ꯑꯩ ꯌꯥꯔꯒꯦ ꯃꯤꯒꯤ ꯋꯥꯄꯜꯗ ꯆꯪꯂꯒ ꯍꯦꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯗꯣ ꯋꯥꯄꯜꯁꯤꯒꯤ ꯃꯄꯨꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯃꯄꯨ ꯂꯩꯇꯕ ꯃꯐꯝꯗꯒꯤ ꯍꯦꯛꯄꯅꯤ ꯃꯁꯤꯕꯨ
huranba chingfamdi thokte yarese toase aina achumba puthokpani che hude ko mine hekpidabado aikoi ni hekpa khaktani aikoi ira leiti che toba nangbo ngasi yonba sitrasu hayeng ngantana ichin naw chatlaga ayukta yolurase yolurase asumna machim nawani do lambi tension na baiduna wari nungai nungai ba kaya saduna lai leptuna asum lakpana makhoina ngasai changloiba wakhong mapa du yarokle ngasai ngalingai dadi thoina kiramdabane haujina pumamamlaba matam sidadi akiba phawre ngalingai dena saklol lama thengleklagana saklol lama saklol anini langiba ngasai waina kiramde haujina laptang yengbada machin manawani da akiba phawre khong thang ba thoktre masa sing do ipai hawi lapna yengbada nungchina liri liri sil wapal sing dugi matol sing do haida haida sanare amuksu malem lebak thengi wa mapo matang phajaba khaidudi malangna saklon puthorkpada moisu yauna saklon langbada ge lawbu makhole makhoi ni do tumile nehakni chatlambadagi chapleptuna yamna hainadaba ithil sun thamoi pungning wakhalda ithil nairakliba wakhalna kiriba akiba samjin sajinba natte ngasai kaidi thauna yamna laibani haujiti thauna pumba mangre wakhalda mon khale machin manawani da wapal sidagi laiga chenthorkadaba male tholakadaba male karino nange khandaba wakhal mayam ngasidi haunaruba naidana khanba horokle wakhal magi palefam leite wakhalna hek khanba horubana khalluruba singado asem goina taibangda chongthorakle anido mangai ni waton haidaba amada angang tere makhong yantharaga sagol thobi sanari ni haiduna tawribado makhoi nigi mamit ure angang tere nupa machane sahi tare muki lenga oigadaba makhoi tare tuna sagol thobi bongna yanthaduna leibado ubada humangana pikang machindana sagol thobi makhol sare kuduk haiduna hanjin hairi sumnagi angang amagi phijol su sete phajom su sele koge chu yele masidore anido humangan pihena kangbe heliba thembi amadi thena anido tumin lambi matai da chamchillaga mi ta khini mata ko lona wari chane thenao iche aina urise nang chu ubra haibne uyi iche sibu wakhalnara wakhalnati kamdau shebibani wafal sida sakol thobi sanariba angang tare sidi isam sambanate mama mapa amtana numidang sida masa thadoi adudi kamai tongni che mina wapalda lai thoi haina bado soidana chumnani lai haidu oirani ibanibu mapa silanduna satlaga hingkhidra lanthok awafamda soidana tani se adu oiragana kaithel machagi sangdoina leusira maduni hena kijakhre isedi asumna wakhalna latun tawphum khangdana leringe nongsu thili churakle yamna kanna chuba maksu nate atiya machu sumthare anido nongna chotpa horakle makhoi ni liba fiduna masa pumba tasille manak adaida leba yum natraga sangoi amada changjafam lobuna phayaiduna thenauna wakhalda khalakle thoinauna thembi degi khara singi numidang oirakpaga nongga churakpa phibam mama charoi khanglakpadagi machin manawani do amu mamai walaga migi mayum amada changjafam loba changlakle wakhongdu yogdringaida leiba aroiba tainaba yum amada changlakle laira khangpok samoina tawi yum adu thong aduda leplaga thong hangto haiduna machin manawani do thong thelle
ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯄ ꯇꯥꯟꯖꯥꯁꯦ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯀꯥꯟꯅꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯀꯞꯂꯥ ꯀꯨꯔꯨ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃ ꯊꯣꯔꯛꯂꯦ꯫ ꯍꯅꯨꯕꯤꯗꯨꯅ "ꯀꯅꯥ?" ꯊꯦꯝꯕꯤꯅ "ꯏꯕꯣ, ꯑꯩꯈꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯁꯣꯝꯗꯒꯤꯅꯤ꯫ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯅꯣꯡ ꯅꯪꯂꯦ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯇ ꯇꯥꯡꯖꯒꯦ ꯅꯁꯨ ꯑꯩꯈꯣꯏ꯫ ꯅꯣꯡꯁꯤꯅ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯃꯨꯛ ꯋꯥꯄꯜꯁꯦ ꯃꯄꯥ ꯂꯥꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ." ꯍꯅꯨꯕꯤꯗꯨꯅ "ꯆꯪꯉꯣ ꯆꯪꯉꯣ, ꯉꯥꯏꯍꯥꯛ ꯏꯕꯣꯛꯀꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯁꯤꯗ ꯅꯣꯡꯁꯤꯅ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯝꯗꯜꯂꯨ ꯂꯥꯎ." ꯑꯍꯜ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ꯫ ꯊꯣꯡꯒꯤ ꯅꯥꯇꯩꯗꯣ ꯆꯦꯠꯅ ꯂꯣꯜꯂꯤ꯫ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜ ꯅꯤꯡꯊꯤꯅ ꯄꯥꯟꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯌꯨꯝꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯣꯏꯖꯔꯁꯨ ꯁꯤꯠ ꯅꯥꯜꯂꯤ ꯃꯅꯨꯡꯒꯗꯣ꯫ ꯑꯍꯜ ꯑꯗꯨꯅ ꯅꯣꯡ ꯆꯣꯠꯂꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯎ ꯍꯥꯏꯗꯨꯅ ꯐꯗꯤ ꯑꯃꯁꯨ ꯄꯤꯕꯤꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯁꯝ ꯃꯅꯥ ꯆꯣꯠꯂꯤꯕꯗꯣ ꯇꯩꯊꯣꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯁꯥꯒꯠꯅꯕ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥ ꯅꯥꯛꯇ ꯃꯩ ꯇꯦꯛꯍꯜꯂꯤ ꯀꯧꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ꯫ ꯍꯅꯨꯕꯤꯗꯨꯅ "ꯅꯣꯏ ꯑꯅꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎꯔꯥ?" ꯊꯦꯅꯥꯎꯅ ꯄꯥꯎꯈꯨꯝꯃꯤ꯫ ꯃꯥꯅꯤ." ꯊꯦꯅꯥꯎ ꯇꯨꯃꯤꯟꯅ ꯃꯩ ꯇꯦꯛꯏ꯫ ꯊꯦꯅꯥꯎꯗꯣ ꯅꯣꯡ ꯆꯣꯠꯄ ꯌꯥꯗꯦ, ꯈꯔꯁꯨ ꯃꯍꯧꯁꯥꯗꯒꯤ ꯃꯁꯥꯗꯣ ꯅꯥꯒꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ "ꯌꯦꯡꯉꯣꯏ ꯏꯁꯨꯁꯥ, ꯅꯈꯣꯏꯅ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗ ꯊꯝꯍꯧꯔꯤꯕ ꯄꯣꯂꯥꯡꯗ ꯌꯥꯎꯔꯤꯕ ꯎꯁꯣꯏ ꯑꯃꯗꯤ ꯆꯦꯡꯒꯨꯝꯗꯣ ꯏꯕꯦꯟꯒꯤꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯋꯥꯈꯣꯡꯁꯤꯗꯒꯤꯔꯥ?" ꯊꯦꯝꯕꯤ ꯑꯃꯗꯤ ꯊꯦꯅꯥꯎ ꯈꯧꯇꯞ ꯆꯥꯏ ꯑꯍꯜꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ꯫ ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯨ ꯑꯍꯜ ꯑꯃꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯍꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯆꯦꯅ ꯑꯣꯏꯅ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ ꯏꯕꯣ, ꯑꯩꯈꯣꯏꯅ ꯍꯦꯛꯂꯨꯔꯤꯁꯦ ꯋꯥꯈꯣꯡꯁꯤꯗꯒꯤꯅꯤ." ꯑꯍꯜ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏꯅꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ, ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯅ ꯍꯥꯏꯔꯦ, "ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯏꯁꯨꯁꯥ, ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯍꯩꯗꯦ꯫ ꯃꯐꯝꯁꯦ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯅꯠꯇꯦ, ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯃꯐꯝꯅꯤ, ꯀꯥꯎꯐꯗꯦꯀꯣ꯫ ꯃꯁꯤꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡꯁꯦ ꯏꯆꯝ ꯆꯝꯕ ꯋꯥ ꯑꯃꯇ ꯅꯠꯇꯦ, ꯃꯍꯤ ꯃꯌꯥꯏ ꯍꯦꯟꯕ ꯋꯥ ꯉꯥꯛꯇꯅꯤ." ꯊꯦꯝꯕꯤ ꯑꯃꯗꯤ ꯊꯦꯅꯥꯎ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯅꯗꯦ꯫ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯦꯡꯉꯤ꯫ ꯊꯦꯝꯕꯤꯅ "ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛꯂꯔꯣꯏ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯗꯕꯒꯤꯅꯤ." ꯊꯦꯅꯥꯎꯅ "ꯏꯕꯣ, ꯑꯩꯈꯣꯏ ꯂꯥꯜꯂꯦ, ꯈꯪꯂꯝꯂꯕꯗꯤ ꯍꯦꯛꯂꯣꯏ." ꯊꯦꯝꯕꯤꯅ ꯑꯃꯨꯛ "ꯑꯕꯣꯛꯅ ꯈꯪꯕ ꯋꯥꯔꯤ ꯂꯩꯔꯗꯤ ꯂꯤꯕꯤꯌꯨ, ꯅꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯒꯦ." ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯁꯥ ꯆꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯤꯔꯛꯏ꯫ "ꯂꯤꯔꯒꯦ ꯇꯥꯔꯣ ꯏꯁꯨꯁꯥ, ꯉꯁꯤꯗꯤ ꯅꯕꯣꯛꯅ ꯋꯥꯈꯣꯡꯁꯤꯒ ꯁꯥꯒꯣꯟꯅꯕ ꯋꯥꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯍꯜꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯃꯤꯠꯇ ꯁꯪ ꯁꯪꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯆꯥꯎꯕ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯁꯦ ꯂꯥꯏ ꯇꯤꯟ ꯁꯝꯅꯩ, ꯅꯨꯄꯤ ꯊꯤꯗꯦ, ꯃꯆꯥ ꯃꯁꯨ ꯂꯩꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯄꯥꯜ ꯐꯔꯤꯉꯩꯗ ꯃꯥꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯊꯦꯡ ꯕꯍꯤꯡ ꯀꯌꯥ ꯃꯍꯥꯛ ꯂꯥꯏꯗ ꯍꯣꯠꯅꯗꯨꯅꯇ ꯂꯩ꯫ ꯃꯥꯅ ꯅꯤꯡꯂꯤꯕ ꯂꯥꯏꯁꯤꯅ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯀꯅꯥꯅꯁꯨ, ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯀꯤꯕ ꯃꯤ ꯑꯌꯥꯝꯕꯅꯤ꯫ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯆꯥꯟꯅꯕ ꯐꯥꯎꯕ ꯀꯅꯥꯁꯨ ꯉꯝꯗꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯈꯨꯗꯤꯡ, ꯇꯠꯅꯕ ꯅꯨꯃꯤꯠ, ꯂꯥꯏꯅ ꯃꯤ ꯆꯥꯕ ꯅꯨꯃꯤꯠ, ꯑꯀꯟꯕ ꯅꯨꯃꯤꯠ ꯊꯕꯥꯟꯒꯤ ꯈꯣꯡꯆꯠ ꯂꯩꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯊꯣꯏ ꯍꯥꯞꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯁꯝꯅꯔꯛꯄꯅ ꯃꯥꯒꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯝꯂꯛꯇ ꯑꯃꯗꯤ ꯎꯃꯪꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯑꯣꯟꯕꯁꯤꯅꯤ꯫ ꯃꯤꯅ ꯀꯩ ꯑꯣꯟꯕꯗꯤ ꯉꯝꯂꯒ ꯃꯥꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯄꯥꯟꯗꯝꯁꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕ ꯇꯦꯛꯄꯤ ꯎꯀꯣꯟꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯀꯣꯟꯗꯒꯤ ꯑꯣꯛ ꯂꯥꯕ ꯑꯃ ꯂꯧꯊꯣꯔꯛꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯎꯌꯨꯡ ꯍꯥꯏꯕ ꯎ ꯃꯈꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯣꯛ ꯑꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯂꯥꯏꯅ ꯑꯣꯛ ꯆꯥꯕ ꯊꯕꯥꯜ ꯑꯃꯅꯤ꯫ ꯑꯣꯛꯇꯨꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯏ꯫ ꯃꯈꯣꯡ ꯃꯔꯤꯗꯣ ꯄꯨꯟꯁꯤꯟꯈꯤꯕꯅ ꯑꯣꯛꯇꯨꯅ ꯂꯥꯎꯔꯤ, ꯈꯣꯡꯂꯤ꯫ ꯈꯪꯂꯦ ꯃꯥꯁꯨ ꯃꯤꯔꯣꯜ ꯊꯣꯛꯇ꯭ꯔꯁꯨ
ꯆꯥꯎꯕꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯒꯗꯧꯔꯦ꯫ ꯊꯝꯃꯝꯕ ꯑꯍꯤꯡꯗꯨꯗ ꯑꯣꯛꯇꯨꯅ ꯈꯣꯡꯂꯦ, ꯂꯥꯎꯔꯦ, ꯃꯥꯕꯨ ꯀꯟꯕꯤꯅꯕ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯕꯨ ꯀꯟꯕꯤꯅꯕ꯫ ꯑꯣꯛ ꯑꯗꯨꯅ ꯇꯦꯛꯄꯤ ꯎꯀꯣꯟꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯐꯥꯎꯏ꯫ ꯃꯤꯔꯣꯜ ꯂꯣꯟꯗ꯭ꯔꯁꯨ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯆꯥꯎꯕꯅ ꯑꯣꯛꯇꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯈꯨꯠꯁꯨ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ꯫ ꯇꯥꯞ ꯂꯥꯎꯅ ꯊꯥꯡꯁꯥꯡꯗꯨꯅ ꯑꯣꯛꯇꯨꯒꯤ ꯃꯀꯣꯛꯇꯨ ꯀꯛꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯈꯥꯏꯔꯦ꯫ ꯏꯉꯥꯡ ꯄꯥꯛꯇꯛꯅꯤ, ꯏꯃꯨ ꯄꯥꯟꯐꯦꯟꯅꯤ, ꯑꯉꯥꯡꯕ ꯏꯇꯅ ꯏꯈꯣꯡ ꯆꯦꯜꯂꯛꯂꯦ꯫ ꯆꯥꯎꯕꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯝꯗꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯄꯥꯏ, ꯃꯈ꯭ꯌꯥꯠꯇ ꯏꯟꯁꯤꯜꯂꯤ꯫ ꯆꯥꯎꯅ ꯄꯥꯅ ꯏꯈꯦꯡ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯊꯛꯆꯤꯜꯂꯦ꯫ ꯑꯣꯛꯇꯨꯒꯤ ꯃꯁꯥꯗꯒꯤ ꯊꯣꯔꯛꯄ ꯏꯈꯦꯡꯗꯨꯅ ꯑꯁꯨꯝ ꯊꯛꯆꯤꯜꯂꯛꯄ ꯆꯥꯎꯕ ꯃꯥꯒꯤ ꯃꯅꯥ ꯑꯅꯤꯗꯨ ꯑꯣꯛꯇꯧꯅ ꯐꯟꯗꯣꯔꯛꯏ꯫ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯣ ꯑꯣꯛꯀꯤ ꯁꯑꯣꯡ ꯃꯇꯧ ꯂꯧꯔꯛꯂꯦ꯫ ꯃꯅꯥꯇꯣꯟꯗꯨꯁꯨ ꯇꯨꯝꯊ꯭ꯔꯤꯛ ꯇꯨꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯑꯣꯡꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯛ ꯑꯃꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯂꯝꯑꯣꯛ ꯑꯃꯒꯤ ꯁꯑꯣꯡ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯂꯝꯑꯣꯛꯇꯨꯁꯨ ꯂꯃꯥꯡꯗ ꯆꯛꯇꯥꯕ ꯏꯆꯝ ꯆꯝꯕ ꯑꯣꯏꯅꯁꯨ ꯇꯧꯗꯦ꯫ ꯑꯀꯤꯕ ꯐꯪꯂꯕ ꯂꯝꯑꯣꯛ ꯑꯃ꯫ ꯂꯝꯑꯣꯛꯇꯨ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯨꯃ ꯑꯣꯜꯂꯁꯨ ꯃꯍꯧꯁꯥꯒ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩ꯫ ꯂꯝꯑꯣꯛꯇꯨꯅ ꯍꯧꯅ ꯍꯧꯅ ꯑꯃꯨꯛꯁꯨ ꯈꯣꯡꯏ꯫ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯂꯣꯟ ꯑꯃ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯁꯛꯐꯝ ꯑꯗꯨ, ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯑꯗꯨ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫